Wangkhem Block Congress Committee amasung One Home Foundation anina sinduna Wangkhem Assembly Constituency gi manungdagi handakta haidokhiba Council of Higher Secondary Education Manipur COSEM gi Class 12 ki examination 2025 ta position laurakraba Maheiroi sing amadi thoidok hendokpa Sannaroi bu oktuna pukning thogatpagi Thouram mangasi Yairipok Bisnu Nahada Laiba MLA Kaisha Mega Chandragi Yumda Pangthokhre Maheiroi Singh amadi Sannaroi okpagi Thouram aduda Wangkhem Assembly Constituency gi MLA MPCC ki President Kaisha Mega Chandrana athoiba mithung Wangkhem Block Congress Committee gi President Alhas Keramat Alina Thouram mapu aduga Wangkhem Block Mahila Congress Committee gi President Konsamongbi Kunjamani Devi, Wangkhem Block Congress Committee gi Vice President Sorakhaipam Kunjesor Singh, 32 Wangkhem Assembly Constituency gi nominee Khundrakpam Premnath amadi local leader Kayana Akhanaba Mitunglen Singoina Sarukya Khi. Ngasi gi Thouram aduda COSEM gi Class 12 ki examination 2025 ta Manipur Pumbagi oina art stream da first position takhibi EK Higher Secondary School gi Maheiroi Yairipok Bisnu Naha Awang Laikai Kaisham Hana Devi Science Stream gi 6th position takhiba Herbert School gi Maheiroi Fauden Maning Laikai Talha bin Saha 18th position takibi Fancier Higher Secondary School gi Maheiroi Charangpat Mayai Laikai Mayengbam Ambaswari Devi 19th position takibi Comet School gi Maheiroi Fauden Kairam Bidagi Maibam Sapana Devi amasung 20 position takiba Imprint Science Academy gi Maheiroi Charangpat Maning Laikai Laisom Dinku amadi Tha Asida Arunachal Pradesh ta Pangthokhre Under 19 SAF Championship ki winner oikhiba Indian team da Sarukya bata natana Most Valuable Player gi manasu fangkiba Yairipok Singadagi MD Arbasta Lengyan Fi citation amadi sel gi mana piduna pukning thogatkhi Ini hauraga aikoi wangim ke de pada puno magna nakoi ki namak lepi aisulepi nakoi ki eni awan apa laiba matam amasu moral support, physical support, financial support. Darkar itu macam tu, koi puno makna wangim ke di leader ni, masing sing nahar sing alaman ni, puno makna. Na koi na apa koi pada, koi ki wangim ke tu lagi, bowling kudi makna yang sing lebih hai se. Na koi na. Ada ni makna apa koi yang kamu suruh koi, mai pak pun koi, hai tu na. Koi na. Jadi ini arwah pada ngasi di, koi puno makse. Human resource aikoi da yamna lei resource pi rak pada human resource ada south ta leiba north ta leiba east ta leiba west ta leiba manipur da leiba human resource resource semi rak pada sab manana sem adu aikoi human resource lana sina ngasi human resource lana sina bana maram bol ka ngasi dei aikoi Tongan ba awa na men tai du mayam se koi maram chan khanda ba ai koi ki gyan lo sing maram chan sin da ba ama su mai koi ki sakti so na pir koi ki sakti ai koi ki human resource mayam sing si apam maram chan sin da na ngasi de koi si chahul pa ngam de atu pa chahul ba state singa ai koi biman na ba ngam de lamjin ta na ba ngam de adu mu hajana maram chan sin da ki ba larik ta mana ta ba engineering ki IAS की, medical की, scientist की, agriculture scientist की, तो मान तो यूके दा पाव बा scientist हो गई